ꯃꯌꯥꯝ ꯉꯁꯤ ꯏꯃꯥ ꯁꯨꯖꯥꯇꯥꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯆꯕꯗ ꯏꯃꯥ ꯁꯨꯖꯥꯇꯥꯗ ꯂꯨꯄꯥ 1,000 ꯄꯤꯔ ꯈꯣꯠꯂꯒ ꯃꯥꯁꯤ ꯍꯩꯔꯣꯛꯀꯤ MLAꯕꯨ ꯉꯥꯡꯍꯜꯂꯤ ꯀꯥꯏꯅ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯥꯒꯠꯂꯤꯕ ꯄꯣꯁꯇꯨꯕꯨ ꯑꯩꯅ ꯍꯩꯔꯣꯛ ꯄꯨꯟꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯍꯩꯔꯣꯛ ꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯗ ꯁꯤ ꯆꯨꯝꯃꯤ ꯂꯥꯜꯂꯦꯁꯤ ꯄꯨꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯂꯥꯜꯂꯝꯂꯒꯗꯤ ꯊꯥꯒꯠꯂꯤꯕ ꯃꯤꯁꯦ ꯂꯥꯜꯂꯦꯅ ꯁꯦꯡꯗꯣꯛꯍꯜꯂꯨ ꯍꯥꯏꯕꯁꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯨꯕꯗꯣ ꯑꯗꯨꯅ ꯁꯤꯒꯤ ꯐꯦꯁꯕꯨꯛꯀꯤ ꯑꯦꯀꯥꯎꯟꯁꯤꯒꯤ ꯕꯤꯄꯤꯟ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯑꯦ ꯐꯣꯟ ꯇꯧꯔꯒ ꯑꯩꯕꯨ ꯁꯦꯡꯗꯣꯛꯎꯁꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯥꯅ ꯍꯥꯏꯈꯤꯕꯗꯨ ꯈꯣꯠꯄꯗꯨ ꯂꯥꯟꯕ ꯌꯥꯎꯗꯦ ꯂꯨꯄꯥ 1,000 ꯄꯤꯕꯗꯨ ꯄꯤꯁꯤꯅꯤ ꯂꯨꯄꯥ 1,000 ꯗꯨꯗꯤ ꯄꯤ ꯑꯩ ꯃꯗꯨꯒꯤ ꯔꯦꯀꯣꯔꯗꯇꯨꯁꯨ ꯍꯥꯞꯆꯔꯛꯀꯦ ꯃꯗꯨꯒꯤ ꯄꯤꯔꯤꯕ 1,000 ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥ ꯑꯣꯛꯇꯣꯗ ꯂꯥꯛꯄꯗꯣ ꯍꯟꯕꯗ ꯕꯔꯥ ꯑꯣꯏꯅꯉꯩ ꯄꯤꯕꯅꯦ ꯑꯗꯨꯒꯤ ꯔꯦꯀꯣꯔꯗ ꯗꯥꯏꯔꯦꯛ ꯍꯥꯏꯖꯔꯒꯦ ꯀꯅꯥꯅ ꯀꯔꯤꯅꯣ ꯂꯣꯏ ꯈꯪꯒꯅꯦꯕ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩ ꯁꯤ ꯄꯣꯁꯠ ꯊꯥꯒꯠꯂꯛꯏ ꯃꯥ ꯍꯥꯏꯁꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯁꯦ ꯁꯦꯡꯗꯣꯛꯎꯁꯤꯅꯦ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩ ꯁꯦꯡꯗꯣꯛꯎꯁꯤꯅꯦ ꯑꯩ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯁꯨ ꯊꯥꯔꯛꯀꯦ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯛꯑꯣ ꯑꯗꯨ ꯁꯦꯡꯗꯣꯛꯇ꯭ꯔꯒꯗꯤ ꯑꯩ ꯑꯗꯨꯒꯤ ꯑꯐꯠꯇ ꯗꯥꯏꯇ ꯄꯨꯅꯦ ꯃꯥꯅ ꯋꯥꯆꯞꯇ ꯀꯣꯜ ꯇꯧꯕ ꯀꯥꯟꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯤ ꯅꯪꯁꯤ ꯄꯨꯡ ꯀꯔꯤꯒꯨꯝꯕ ꯇꯧꯗ꯭ꯔꯕ ꯃꯥꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯇꯧꯗ꯭ꯔꯒꯗꯤ ꯅꯨꯃꯤꯠ 2 ꯃꯅꯨꯡꯗ ꯍꯥꯠꯀꯅꯤ ꯁꯤꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯀꯣ ꯐꯔꯦ ꯃꯥ ꯃꯇꯤꯛ ꯂꯩꯔꯗꯤ ꯍꯥꯠꯂꯁꯨꯅꯨ ꯑꯩ ꯀꯩꯁꯨ ꯆꯦꯜꯂꯣꯏ ꯇꯧꯕꯇꯕꯨ ꯅꯪꯅ ꯍꯥꯠꯄ ꯅꯪꯅ ꯉꯝꯃ ꯑꯩꯕꯨ ꯍꯥꯠꯄ ꯑꯗꯨꯒ ꯅꯪꯅ ꯑꯔꯥꯟꯈꯤꯕ ꯇꯧꯈꯤꯕ ꯄꯣꯠꯇꯣ ꯑꯗꯨꯕꯨꯗꯤ ꯃꯌꯥꯝ ꯁꯕꯥꯛ ꯐꯥꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯆꯥꯎꯊꯣꯛꯅ ꯍꯥꯏꯒꯦꯕ ꯑꯩꯅ ꯐꯖꯅ ꯏꯪꯅ ꯍꯥꯏꯅꯕꯅꯦ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯁꯨꯖꯥꯇꯥꯅ ꯂꯥꯜꯂꯝꯃꯒꯗꯤ ꯏꯃꯥ ꯁꯨꯖꯥꯇꯥ ꯃꯔꯥꯟ ꯐꯪꯖꯁꯅꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯥꯜꯂꯝꯃꯒꯗꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯃꯥ ꯑꯩ ꯉꯥꯡ ꯁꯨꯛꯇꯥ ꯇꯥꯗꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯍꯥꯠꯀꯅꯤ ꯑꯗꯨꯝ ꯃꯨꯛꯈꯥꯏꯗꯅ ꯀꯤꯍꯟꯅ ꯂꯩꯔꯦꯕ ꯀꯤꯍꯜꯂꯁꯅꯨ ꯑꯗꯨ ꯃꯥꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯂꯣ ꯂꯩꯔꯤ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯝꯇ ꯈꯪꯍꯟꯃꯤꯟꯅꯁꯦ ꯁꯤ ꯌꯥꯝꯅ ꯑꯣꯏꯕꯤꯗꯣꯏꯔꯣ ꯀꯅꯥ ꯑꯩ ꯃꯩꯔꯥꯕꯅꯦ ꯃꯩꯔꯥꯕ ꯑꯗꯨꯝꯇ ꯍꯪꯖꯒꯦ ꯉꯔꯥꯡ ꯏꯃꯥ ꯁꯨꯖꯥꯇꯥꯗ ꯌꯥꯝꯅ ꯅꯣꯏꯅ ꯂꯨꯄꯥ 1,000 ꯄꯤꯈꯤꯕ꯭ꯔꯣ ꯄꯤꯌꯦ ꯄꯤꯕꯁꯦ ꯑꯩꯈꯣꯏ ꯕꯔꯥ ꯑꯣꯏꯅꯕ ꯄꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ BJPCꯗ ꯑꯣꯏꯅ ꯄꯤꯔꯤꯕ꯭ꯔꯥ ꯑꯗꯨꯝꯇ ꯃꯌꯦꯛ ꯁꯦꯡꯕꯤꯌꯨ ꯀꯔꯤ ꯉꯔꯥꯡ ꯄꯤꯔꯤꯕ ꯄꯩꯁꯥꯁꯦ ꯃꯣꯏꯁꯤ ꯑꯣꯇꯣ ꯑꯃꯗ ꯂꯥꯛꯑꯦꯕꯀꯣ ꯃꯣꯏ ꯍꯥꯟꯅ ꯒꯥꯔꯤꯒ ꯀꯩ ꯂꯥꯛꯄꯗꯣ ꯂꯥꯛꯇꯦ ꯑꯣꯇꯣ ꯑꯃ ꯂꯥꯛꯄꯗ ꯑꯩꯅ ꯑꯣꯇꯣꯗꯨꯗ ꯕꯔꯥ ꯑꯣꯏꯀꯣ ꯏꯃꯥ ꯅꯣꯏꯁꯤ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯏꯔꯒ ꯁꯨꯃꯥꯏꯅ ꯑꯣꯇꯣꯗ ꯂꯥꯛꯄꯁꯤ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯕꯩꯔꯥ ꯑꯣꯏꯒꯣ ꯄꯤꯈꯤꯕꯅꯤ ꯀꯩꯅꯣꯒꯤ ꯀꯪꯒ꯭ꯔꯦꯁꯁꯤꯗ ꯅꯠꯇ꯭ꯔ BJPCꯗ ꯑꯗꯨꯒꯨꯝꯕ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦꯀꯣ ꯁꯤ ꯄꯩꯁꯥꯁꯤꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯑꯩꯗꯤ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯅꯠꯇꯦ BJPꯁꯨ ꯅꯠꯇꯦ ꯀꯩꯗꯧꯕꯒꯤ ꯒꯥꯔꯤ ꯃꯔꯤ ꯂꯩꯅꯗꯣꯔꯤꯕ ꯌꯥꯝ ꯐꯔꯦ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦꯀꯣ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯌꯣ ꯑꯩꯅꯅꯦ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯦ ꯊꯥꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯨꯁꯨ ꯂꯣꯏ ꯈꯪꯕꯅꯦ ꯑꯩꯅ ꯄꯤꯕꯅꯦꯕ ꯈꯪꯕꯩꯅꯦꯕ ꯊꯥꯒꯠꯂꯛꯏꯗꯣ ꯃꯣꯏꯅ ꯑꯩꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯩꯅꯣꯅꯦ ꯑꯩꯅ ꯃꯣꯏ ꯉꯁꯤ ꯃꯤꯇꯤꯡꯗꯨ ꯀꯥꯏꯔꯕꯅꯦꯕ ꯃꯣꯏ ꯁꯨꯖꯥꯇꯥ ꯁꯦꯡꯗꯣꯛꯍꯟꯗꯨꯝꯅꯦ ꯃꯤꯇꯤꯡ ꯇꯧꯕꯅꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯦ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯅꯣꯏꯅ ꯃꯁꯤ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯍꯥꯞꯄꯤꯁꯤ ꯐꯖꯅ ꯍꯥꯏꯗ꯭ꯔꯒꯗꯤ ꯃꯤꯇꯤꯡ ꯑꯩꯅ ꯅꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤꯒ ꯑꯄꯨꯟꯕ ꯑꯩꯅ ꯅꯦꯛꯂꯒ ꯁꯤꯟꯕꯅꯦ ꯍꯥꯞꯀꯠꯂꯛꯀꯅꯤ ꯐꯦꯁꯕꯨꯛꯇ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯦ ꯑꯩꯅ ꯐꯔꯦ ꯐꯔꯦ ꯑꯩ ꯆꯦꯡꯗꯣ ꯃꯣꯏ ꯐꯝꯂꯤꯕ ꯆꯧꯀꯤ ꯑꯩꯅ ꯄꯨꯊꯣꯛꯄꯅꯦ ꯈꯜꯂꯤꯕ ꯇꯦꯟ ꯑꯩꯅ ꯄꯨꯊꯣꯛꯄꯅꯦ ꯐꯝꯐꯝ ꯃꯈꯥꯒꯤ ꯑꯩꯅ ꯄꯨꯊꯣꯛꯄꯅꯦ ꯏꯁꯤꯡ ꯑꯩꯅ ꯄꯨꯊꯣꯛꯄꯅꯦ ꯃꯣꯏ ꯍꯧꯖꯤꯛ ꯑꯩ ꯌꯥꯝ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦꯅꯦ ꯑꯩ ꯀꯩꯅꯣꯅ ꯕꯤꯄꯤꯟ ꯀꯩꯅꯣꯁꯤꯅ ꯍꯥꯏꯗꯤ ꯕꯤꯄꯤꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯀꯤꯍꯟ ꯈꯣꯍꯟꯅ ꯇꯧꯔꯛꯑꯦꯕ ꯑꯩ ꯃꯉꯣꯟꯗ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯕ ꯂꯣꯏꯊꯣꯛꯈꯤꯒꯦ ꯑꯗꯨꯒꯨꯝꯕ ꯇꯧꯖꯔꯛꯀꯦ ꯕꯤꯄꯤꯟꯅ ꯍꯥꯏꯌꯣ ꯅꯪꯒꯤ ꯃꯥꯃ ꯅꯣꯌꯣꯟꯗꯣ ꯑꯗꯨꯅ ꯈꯜꯂꯤꯕꯗꯨꯁꯨ ꯃꯥꯅ ꯄꯨꯟꯅ ꯄꯨꯊꯣꯛꯄꯅꯦ ꯊꯛꯂꯤꯕ ꯏꯁꯤꯡꯗꯨꯁꯨ ꯃꯥꯅ ꯄꯨꯟꯅ ꯄꯨꯊꯣꯛꯄꯅꯦ ꯑꯗꯩ ꯐꯝꯂꯤꯗꯨꯁꯨ ꯆꯧꯀꯤ ꯐꯥꯎꯕ ꯊꯥꯕ ꯍꯩꯇꯕ ꯑꯄꯨꯟꯕ ꯀ꯭ꯂꯕꯅꯦ ꯑꯗꯨꯒꯤ ꯑꯄꯨꯟꯕ ꯀ꯭ꯂꯕꯀꯤ ꯆꯧꯀꯤꯗꯨꯁꯨ ꯑꯩꯅ ꯄꯨꯊꯣꯛꯄꯅꯦ ꯄꯨꯟꯅ ꯑꯩꯅ ꯄꯨꯊꯣꯛꯂ ꯁꯤꯟꯕꯅꯦ ꯍꯥꯏꯅ ꯍꯥꯏꯌꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯄꯨꯟꯕ ꯀ꯭ꯂꯕꯁꯨ ꯅꯣꯌꯣꯟꯅ ꯅꯦꯛꯄ꯭ꯔꯥꯅ ꯑꯝꯇ ꯍꯪꯉꯣ ꯐꯔꯦ ꯐꯔꯦ ꯊꯝꯃꯦ ꯁꯤꯗꯤ ꯇꯁꯦꯡꯅ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯒꯦꯀꯣ ꯑꯩ ꯉꯁꯤꯐꯥꯎꯗ ꯃꯤꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯈꯣꯟ ꯑꯀꯟꯕ ꯅꯣꯡꯃꯇ ꯉꯥꯡꯗ꯭ꯔꯤꯕꯅꯤꯀꯣ ꯁꯤꯒꯤ ꯕꯤꯄꯤꯟ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯂꯋꯥꯏ ꯃꯆꯥ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯁꯦꯡꯗꯣꯔꯛꯑꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯨꯅ ꯉꯔꯥꯡ ꯍꯩꯔꯣꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯇꯤꯝꯁꯦ ꯂꯩꯇ ꯂꯥꯏꯔꯅꯤ ꯗꯤꯖꯦꯜ ꯑꯣꯇꯣ ꯇꯣꯡꯉꯒ ꯑꯩꯈꯣꯏꯒꯤ ꯔꯤꯛꯁꯣ ꯇꯣꯡꯉꯒ ꯀꯣꯏꯆꯦꯟ ꯆꯦꯟꯖꯕꯅꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯈꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯗ ꯉꯁꯤꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯄꯨꯁꯤ ꯑꯁꯤꯗ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯥꯎ ꯍꯥꯏꯅꯔꯒ ꯈꯥꯏꯅꯕ ꯅꯠꯇ꯭ꯔꯒꯗꯤ ꯏꯃꯥ ꯑꯩꯈꯣꯏꯅ ꯐꯤꯖꯤꯗꯒꯤ ꯂꯧꯊꯣꯛꯑꯒ ꯄꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯆꯠꯃꯤꯟꯅꯔꯨꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤꯗ ꯆꯠꯄ ꯌꯥꯎꯏ ꯅꯠꯇ꯭ꯔꯒꯅ ꯑꯣꯇꯣꯗ ꯆꯠꯄ ꯌꯥꯎꯏ ꯅꯠꯇ꯭ꯔꯒ ꯔꯤꯛꯁꯣꯗ ꯆꯠꯄ ꯌꯥꯎꯋꯦꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯃꯤꯇꯤꯡ ꯌꯥꯎꯔꯤꯕꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯗꯅ ꯁꯤꯃꯗꯤ ꯅꯣꯏ ꯈꯣꯔꯁꯥ ꯑꯣꯏꯌꯨ ꯁꯤꯃꯗꯤ ꯒꯥꯔꯤ ꯊꯥꯎ ꯍꯥꯜꯂꯣ ꯍꯥꯏꯕꯁꯦ ꯄꯤꯗꯕ ꯅꯠꯇꯦ ꯄꯤꯕꯀꯣ ꯂꯝ ꯂꯥꯞ ꯆꯠꯂꯤ ꯑꯃꯨꯛꯇꯗ ꯏꯃꯥ ꯁꯨꯖꯥꯇꯥ ꯃꯊꯟꯇ ꯅꯣꯡꯃꯗ ꯆꯠꯇꯦ ꯃꯣꯏ ꯃꯤ 5 ꯇꯔꯨꯛ ꯄꯨꯟ ꯆꯠꯄꯅꯤ ꯗꯤꯖꯜ
ꯑꯣꯇꯣ ꯑꯅꯤ ꯆꯠꯄ ꯌꯥꯎꯏ ꯑꯍꯨꯝ ꯆꯠꯄ ꯌꯥꯎꯏ ꯅꯠꯇ꯭ꯔꯒꯅ ꯏ ꯔꯤꯛꯁꯣꯗ ꯅꯠꯇ꯭ꯔꯒ ꯀꯥꯔ ꯑꯃꯗ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯁꯝꯖꯜꯂꯁꯤ ꯍꯥꯏꯔꯒ ꯄꯨꯟ ꯆꯠꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯂꯨꯄꯥ 1,000 ꯄꯤꯔꯒ MLA ꯆꯩꯅꯕ꯭ꯔꯥ ꯄꯩꯁꯥꯕꯨ ꯄꯤꯔꯗꯤ ꯌꯥꯔꯕ ꯍꯥꯏꯔꯛꯑꯒꯗꯤ ꯕꯤꯄꯤꯟ ꯃꯩꯇꯩ ꯍꯥꯏꯕ ꯅꯪꯁꯦ ꯑꯁꯤꯗꯤ ꯅꯪꯒꯤ ꯂꯨꯄꯥ 1,000 ꯏꯃꯥ ꯁꯨꯜꯇꯥꯟꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯈ꯭ꯔꯣꯕ ꯏꯃꯥ ꯁꯨꯜꯇꯥꯟꯅ ꯂꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯏꯃꯥꯁꯤꯡꯗꯨꯗ ꯅꯣꯏ ꯆꯥꯅ ꯊꯛꯅꯕ ꯅꯠꯇ꯭ꯔꯒꯅ ꯒꯥꯔꯤ ꯊꯧ ꯑꯣꯏꯌꯨ ꯅꯠꯇ꯭ꯔꯒ ꯑꯣꯇꯣ ꯚꯔꯥ ꯑꯣꯏꯌꯨ ꯍꯥꯏꯅ ꯄꯤꯕꯅꯦꯕꯀꯣ ꯑꯗꯨꯗ ꯅꯪꯅ ꯂꯨꯄꯥ 1,000 ꯍꯥꯏꯔꯛꯑꯒꯗꯤ ꯅꯪꯗꯤ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯄꯤꯊꯛꯑꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯏꯌꯣꯅ ꯍꯥꯏꯕ꯭ꯔꯥꯕ ꯉꯁꯤꯐꯥꯎꯗ ꯏꯃꯥ ꯁꯨꯜꯇꯥꯟ ꯆꯠꯂꯤꯕ ꯃꯐꯝꯁꯦ ꯉꯁꯤ ꯃꯁꯥꯒꯤ ꯄꯔꯁꯣꯅꯦꯜꯒꯤ ꯅꯠꯇꯦ ꯄꯩꯁꯥꯒꯤ ꯅꯠꯇꯦ ꯌꯥꯁꯟꯅꯅꯕꯤ ꯈꯣꯠꯅꯅꯕꯤ ꯀꯧꯔꯛꯄ ꯁꯥꯏꯠꯀꯤ ꯀꯩꯀꯥ ꯏꯃꯥ ꯀꯔꯤꯝꯇ ꯆꯠꯇꯕꯅꯤꯀꯣ ꯑꯗꯨꯗ ꯅꯪꯅ ꯁꯤꯗ ꯂꯨꯄꯥ 1,000 ꯈꯛꯀꯤꯗꯃꯛꯇ ꯅꯪꯅ ꯏꯔꯤꯕ ꯄꯣꯠꯁꯦ ꯑꯁꯤꯗꯤ ꯅꯪ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯠꯇꯕ ꯂꯋꯥꯏ ꯃꯆꯥ ꯋꯥꯔꯛꯇꯕ ꯅꯪ ꯊꯤꯖꯨꯝ ꯌꯣꯛꯆꯨ ꯑꯩꯈꯣꯏꯒꯤ ꯊꯤꯖꯨꯝ ꯌꯨꯡꯖꯨꯝ ꯊꯛꯄ ꯃꯤꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯊꯃꯣꯏ ꯄꯤꯛꯄ ꯑꯗꯨꯒ ꯉꯁꯤꯐꯥꯎ ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯀꯥꯔ ꯑꯇꯥꯡꯕ ꯇꯣꯡꯉꯒ ꯀꯣ ꯃꯐꯤ ꯃꯔꯣꯟ ꯁꯅꯥ ꯂꯤꯀꯣꯟꯗ ꯁꯤꯔꯒ ꯌꯥꯝ ꯃꯨꯛꯈꯥꯏꯔꯒ ꯂꯥꯛꯈꯤꯕ ꯀꯔꯝꯕ ꯌꯥꯎꯒꯦꯕ ꯅꯪ ꯅꯄꯨꯟꯁꯤꯒꯤ ꯅꯪ ꯃꯄꯥꯟ ꯊꯣꯛꯇꯕ ꯅꯨꯄꯥ ꯑꯃꯅꯦꯕ ꯅꯪ ꯃꯤꯇꯤꯡꯁꯨ ꯆꯠꯂꯝꯃꯣꯏ ꯅꯪ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯩꯝꯁꯨ ꯌꯥꯎꯔꯝꯃꯣꯏꯕ ꯀꯣ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯏꯃꯥꯈꯩꯅ ꯑꯩꯈꯣꯏꯅ ꯄꯨꯔꯤꯕ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯄꯥꯔꯁꯟ ꯆꯠꯆꯩ ꯃꯌꯥꯝꯁꯦ ꯗꯤꯖꯜ ꯑꯣꯇꯣꯗ ꯏ ꯔꯤꯛꯁꯣꯗ ꯀꯣ ꯕꯁꯇ ꯃꯤꯒꯤ ꯃꯅꯤꯡꯗ ꯅꯞꯄꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯦ ꯍꯥꯏꯕꯒꯤ ꯊꯣꯛꯂꯛꯈꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯅꯪꯅ ꯂꯨꯄꯥ 1,000 MLA ꯆꯩꯅꯕ꯭ꯔꯥ ꯄꯩꯁꯥꯕꯨ ꯄꯤꯗꯤ ꯌꯥꯔꯕ ꯍꯥꯏꯔꯛꯑꯒꯗꯤ ꯅꯪꯒꯤ ꯄꯣꯠꯁꯦ ꯁꯤ ꯏꯅꯕꯩꯗꯃꯛꯇꯗꯤ ꯅꯪꯁꯤꯗꯤ 1,000 ꯇꯣꯛꯈ꯭ꯔꯣ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯄꯤꯔꯛꯑꯒ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤꯅꯦꯕ ꯑꯗꯨ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯂꯋꯥꯏꯒꯤ ꯊꯋꯥꯏꯒꯤ ꯀꯣꯛꯇꯣ ꯑꯗꯨꯒꯤ ꯀꯣꯛꯇꯨꯗꯤ ꯑꯗꯨꯒꯤꯗꯃꯛꯇ ꯇꯧꯔꯛꯀꯅꯨ ꯅꯁꯥꯒꯤ ꯄꯣꯠꯁꯦ ꯅꯁꯥꯅ ꯂꯥꯜꯂꯦꯅ ꯑꯊꯨꯕꯗ ꯁꯦꯡꯗꯣꯔꯛꯑꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯒꯤ ꯄꯣꯠꯁꯦ ꯃꯌꯥꯝ ꯂꯣꯏ ꯊꯤꯒꯠꯂꯛꯀꯅꯤ ꯑꯩꯅꯒꯤ ꯋꯥ ꯅꯠꯇꯦ ꯑꯆꯨꯝꯕ ꯄꯥꯝꯕ ꯏꯃꯥꯒꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯁꯤꯗꯃꯛꯇ ꯅꯪ ꯊꯤꯒꯠꯂꯛ ꯃꯇꯝꯗ ꯅꯪ ꯅꯌꯨꯝꯗꯁꯨ ꯂꯣꯠꯐꯝꯁꯨ ꯉꯝꯃꯣꯏ ꯅꯪ ꯃꯤꯅꯁꯨ ꯀꯟ ꯉꯝꯃꯣꯏ ꯁꯤꯗꯤ ꯑꯩꯒꯤ ꯅꯠꯇꯦ ꯑꯩꯅꯗꯤ ꯀꯩꯝ ꯊꯤꯔꯣꯏ ꯃꯌꯥꯝꯅ ꯊꯤꯖꯗꯅꯨ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯏꯃꯥ ꯁꯨꯖꯇꯥ ꯑꯣꯏꯒꯦꯔꯥ ꯏꯃꯥ ꯁꯨꯅꯤꯇꯥ ꯑꯣꯏꯒꯦꯔꯥ ꯏꯃꯥ ꯆꯠꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤ ꯀꯔꯝꯕ ꯐꯤꯕꯝ ꯂꯥꯛꯏ ꯀꯔꯝꯕ ꯒꯥꯔꯤ ꯇꯣꯡꯉ ꯂꯥꯛꯏ ꯀꯔꯝꯕ ꯐꯤꯔꯣꯟ ꯁꯦꯠꯂꯛꯏ ꯁꯅꯥ ꯂꯤꯀꯣꯟ ꯌꯥꯝ ꯁꯤꯕ꯭ꯔꯥ ꯉꯥꯛꯆꯥꯎ ꯊꯦꯛꯄ꯭ꯔꯥ ꯍꯥꯏꯕꯁꯦ ꯂꯥꯛꯏꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯅ ꯈꯪꯒꯅꯤꯀꯣ ꯅꯪ ꯅꯁꯥꯅ ꯃꯨꯟꯅꯗꯤ ꯈꯪꯉꯣ ꯅꯪ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯂꯋꯥꯏ ꯃꯆꯥꯅꯤ ꯁꯤꯃꯗꯤ ꯁꯦꯡꯅ ꯍꯥꯏꯒꯦꯅ